अहानबद थाजने ओइरिबा मरुइबा पाउं खतंग मैम थमजगी एनएसएन आईएम अमदी जेडयूएफ अनिगी मरक्ता अकनबा मौंगदा खुत थोकनाख्रे हाइरि हाइरिबा खुत थोकनाबसिदा असी अना साउना यारamba याय हाइना थाजने ओइरिबा पाउंगना मखातारि अनकपदा लेबा खुंजासिंग मी पाइनरे हाइरि हाइरिबा थौदोसिंग असि युक सरोना पुंग निपानगा मिनिट कुल्लोम ताबा मतमदा अन डिस्ट्रिक्ट की मखा ओइरिबा खपुम पुलिस स्टेशन कोनबा संगसी विलेज मनि दोलान विलेज अनिगी लोनबा खुनमय मक्तदा थोखिबने हाइरिसु थाजने ओइरिबा पाउसना मखातारि मखाताबा अपडेट म्याम पुनंग हाइमिनसि मखासा थरकपोइना तोपा अपडेट खरना कुकी जो क्रिस्टियन सिंग द नुपी अंगांग हातनबा हाइबियु हाइना तक्सिनख्रे नेशनल काउंसिल ऑफ चर्च इन इंडिया NCCI da Kuki Zo Christian sing the nupi angang yaw numisam yam hat pagi thabak sathri basi thing binaba notice thabi yuhaini international mite Christian Youth Assembly IMCYA gi makai digi sirol pisin kre IMCYA na pisin ki bu wakat sirol duna tha sigi taraga mathoida zaribam gi zakura do Kuki Zo Christian sing na piglib angang yaw na puna miyoi taruk pharaba matung na yamna tamthina ot nairaba matung na miha thina hatok pikhi hairiba thawdo sina ahan manati Kuki Zo Christian sing na Manipura hoki basai English ngani ga kungo homdo gi me ahum digi hawduna apaba makal gi khusuk khulai drone bombing rocket sisina duna nupi angang yawna lamda masigi samjaraba mara leijadraba miyoi kya gi punsi lepa leitana hat gi thabu sathari asida sunatana lamda masigi laumi sing sahi amagi yamna wana khona jadun uzaba lawlok ko phawba noi kap sununa ki khang pi bi thawdo kya leptana sathari maram kya sing sidigi miyamna Christian lining satpa miyam miyoi bigi lisat nataba mihat pa lining laisho leita yamna tamthiba makhala magi miyoi sing haina lana unari Manipur top channel ki mai kai digi maruiba pausung myamna thamjari hanwara panam pause gi editorial myamna thamjagi hui angawba mayam thaduglaga miyambu sihanbaga manarakani khali aikoina khali basi achumbara amadi aikoi gi apamba singa si pirakadra natragana sagaluba manglana si mang phaunadana arembara tagadra natragana aikoi gi phatraba wakhalona si malem gi miyamna yagadra yaroidra loidana aikoina tawriba thaba si achumbara aranbara khangdaba masamangna saing sabagi wakal khanba Kuki Zo narcotic singna Manipur da natana malem gi mafam khudimakta aranbana asumba sana bu khona basinga si phawba leptaban maram moiraga Manipur tha taraga mapan pharaglab Kuki terrorist singna mitai misam kayamu hatpa leptabani habi hai nakala maromda Kuki MLA amana phongna terrorist ki wangang gi mathakta maram sadaba aranba warul kayamu tungan pawgi sinel da ngang ba leptaba habisi Makoi masasi terrorist ni haina phongna haijabaga manarakli haibada haimam thokloi amaromda makoi na separate administration Manipur gi talibasi India lengang na piba madi pidabagi thabak tawgadabani khangna mitai misam kayam leptana hatlibigi maram karigino haibasi makoi masana khangna khangsinadabagi maramdi mitai yellow missing tumna halaga makoina tawthorakpa thabakna sengna taksari aduga Kuki singna asengba asumba nganglaga asumba thabak tawbuda makoina taliba dimana si phangloi habisi khangmana maram hoiraga aran chama sama khujing oiraga thabak tawdaba yadabagi lalong sathadaba yadabana maram oiraga taraga tere suba mari taraga nipan suba sahi sagi mamangi matamgi thabak thong satharaga migi maram amadi marai pak namduna launabigi thorang tawriba sima Kuki Zo sing asi kunamadi kungamathoi suba sahi sagi wakhalon chenaba malem gi furukanglup sing gi manungda khwaidigi hena thakhantaba saram chatpa furukanglup ki miyoi ni haibasi makhoi masana tapthorakpa thabak thong singna mek singna taksari nakalamaromda India lenga ki satna pathap ki manungda makhoina MLA oina wasak laukhibegi wanthuk leitana MLA amana ngangloidaba terrorist amana ngangadaba nganghaidaba warol amadi wakai kya ngangba MLA yauribasing asi masagi maralgi matungina logi serak phanganpham thu ihaina state asigi makai kya digi akhang ahi amadi MLA singna phongdokliba sida ngasigi Manipur lenga amadi India gi center lenga na haksina lawbagoloina athuba matamda moralgi matungina serak phangalaga pangang da ngang ba yade khangnaba thabak lokhat sungane khali maramdi aikhoi makhoi sina MLA amana nganggadaba madi khangadaba wakhal asi karino khangdaba tarabadi India da lolai haibasi khangandrabadi Manipur gi tha taraga mapan pharaglaba Kuki narco terrorist gi lan lusinbada matam theng thanabigi asoba maram oirakpai maram aduna national channel da amadi local gi e paw lo gi wangbada terrorist amana nganggadaba warol pangang da ngang gi ayaba India lenga na pidi haiba khanganba
terrorist ki warol nga kuki MLA yorok libasi atubu matamda logi wayel satharaga masagi maral gi matung ina serak pidrabadi hui angawba mayam thadolaga miyamu sianbu oina thokani haiba panam pause editorial mayamna thamjari atopa paw madana nupi angang hatpa sing sairak piyu haina khuthang sara helakpa numit taragani thoi sukre nupi angang hatpa da siana basing matik saba sairak piyu nupi angang da protection piyu haina uripok kantin corner da satharki ba khuthang sara hen bagi khongjang ngasi ga thana numit taragani thoi ni suri angang uhum yauna miyoi taruk pharaba matung tamthina hatki ba kuki terrorist sing matik saba sairak piyu haina tha sigi hauki ba saisat taraga taruki numidang dagi relay hunger strike satharki bani uripok apun malup amadi uripok apun manupi lup anina thawu oiduna satharki ba relay hunger strike duda we want justice respect the law kuki are terrorism down hain iba placard kya sijanaki iramasuga mari leina hunger strike asibu silang liba uripok apun malup ki publicity secretary singthang ngangbam nai kuki terrorism satharak liba tamthiba thawong asi makata na thoktana ba mara leibe sing lokhat pham thokpa action lokhatuna matik sawa serak pi gadabani makhoi dabi asi hangdriba phawba khongjang handokloi makatana sataki gani pikliba angang yauna miyoi taruk tamthina khatkiba miyoi singi mathakta sab action lokhanaba state women's commission amati manipur commission for child right protection misi sigi matangda thijananaba wafam thamkiba galoinana tamthiba miyar asibu saugatpa mawongda MLA ama oiriba paulilan haukipna laman khumbani haibagi mawongda fongdokpa simak tasengna condemn tawi maki mathakta FIR pankre magna makha taradun hai lan haibisidi khulai paiba ani mukna gadabani adubo iramda masida thokliba lan sikari su tobu ngamdraba lanjadraba angang singbu phaduna tamthina hatpagi thawong sa tharaglibasi lengana kupna yengsinduna miyatpa singadu athubuda fagatuna action lokhatham thui ehenba security force kya su thajilakli makhoi leina misam singbu phabada action amata lokhatta baibisi lebuk thibani loinana lengana mihatpa sing phaduna akpa serak pidriba phawba uripok apun balup amadi uripok apun manupil umna sangshiliba khongjang asi handok loi haiba wafam thamlakhi anisu pawsida makhatari makasa tharak poina to pa pawamni yelhomi MLA amadi bureaucrat officers singi mating leijadaba thawong ikai ningai ni amako kuki furup singa madi kuki furup ki police amadi bureaucrat officer singna manipur thuwaina basap sana lepa madi thabak tawbu ngamlaga lamdam sigi miyam gi punsi amadi lanthung ngakna ba leiriba yelhomi bureaucrat officer singa madi MLA singna sap sana thengna ba ngamdaba ikai ningai ni haina all manipur united clubs organization amako gi president phairoism nando luwang na pian ba pungtokre manipur press cup tangasi pangthokiba New Hope Life Foundation for Disability ki taragani tu subuma pokumon thoromda amuko gi president phairoism nando luwang na mathaki wapam ase phongdokla duna makna hai manipur miyam gi punsi amadi lanthum kanabagi damak bureaucrat officer sing mapung oina lemhauri pa MLA sing sab saba phirep loduna asuma maike amadi khongthang amada thabak tawbagi matam oide lamdam asida haujuk oiriba phibam wa pangang na ngang na bana chawhonbagi phibam da lakli pendabadagi khudakta semba organization kaya na khudaki oiba warep kya ama lawuna misa miya maikei kadom na sikadabano haiba khangdre hairi magna makha taraduna manipura haujik thoklibi irang asi kari no haiba kupna nainaba madi masigi maram muna khangdoktuna karama maikei da khongthang sigi haibasi amatu oina leminaduna jangsinba matam oire irang asigi woroisin yaudana matam sana sathaduna lakpa sina mipum khudimak mentally disabled ohele masi tunglamsat ki mirol da aphabu oiro haina sapongdoki thauramga mari leinana wafam thamladuna aikhoi khudingmakna differently able oiraba singbu sapmanaba miyengda yengduna constitution piriba hak adu sapsana phangananaba honaminasi makhoi tongan inthoktuna thammagi wakhalon thadoksi normal oi haidiba singsu laibuk thiba thaudu aman hektamak differently able ohenba yai hainasu phairojan nandolo wangna makhatana phongdoki thauramadu da differently able oiraba miyoi singda foundation ge meke digi khudol pot piduna pungning thagot khianisu pausta makhatana pali makhasa tharak poina to papam Israel amadi Hezbollah gi marakta 6 pairs na bawkhre Lebanese civilians sing mayum da hanana ba hongnarakli US amadi France na broker oirak Israel amadi Hezbollah gi marakta 6 pairs na bawkhibadigi kha thangba Lebanon da leiriba civilians sing makoi gi mayum da hanana ba haurakli haina pawgi source amagi matungina phongdorakli Israel amadi Lebanon gi marakta lan anirak thokiba madi sahi amarom helaba matam asida proxy gi conflict kaya masathaduna lakraba matung tarakpada nakal animangna numit humfuni goiba 6 pair du yana purakpa ngamkibani
Israel amadi Hezbollah ki marakta 6-pair ki agreement ama yanaba purakhiba sinamara moiraga Iran sokat Lebanon based tauba Hezbollah amadi Israel ki marakta sahi kayarom supna satharakiba khutoknabi thaudok singa du loishinba ngamlagani adomaina masi oiduna su Israel na masigi yengthinari Gaza strip ta lairiba Hamas militant group ti khutoknabi ki thaudo otomak lepa leitena sathari Lebanese army ki 6-pair adubu asu angam thokandana bagi thabak Shinari Bashigi Makadi ki Fondo ki ba warol gi matungina di Makoina Lebanon gi kha thangba lamdam gi sharukta deploy tawnana ba sem sare hairiba maphamasi Israel na Hezbollah gi mayukta lanthingna khibada Akanba Mawongda bomb tharaduna lakhiba maphamamani Lebanon gi army na nongpok thangba city town amadi arm group asigi kha thangba strenghold oiriba Beirut ki sidai oirap mafam singdasu Israel ki army na Akanba Mawongda air strike tawkhibani hari Israel amadi Hezbollah ki marakta 6-pair ki wafam adu ngasi ayuk anganba purakhiba matamda masing yamlaba car amadi ben singda makhoi gi sena sanaba madi tumbara sizinaba mompak suitcase amadi furniture singba sing puduna kha thangba Lebanon gi sarukta hanjalakpa hore Haukiba tha anirong ki matam asida nakalani ki marakta Akanba Mawongda Khut thoknabagi thaudok sing sathaduna laki hari masina maram oiraga masing yamlaba Lebanese sing makhoi gi mayum thadolaga lanjena ki hari Israel military ki maikei ki kimsa kaisa numita fongdokiba wapam amada makhoi gi force na Lebanese ki terrorist control tori loinana kha thangba Lebanon dagi lanjena khraba villager sing adu makha taba notice ama pidriba fawbudi mafam aduda hanjalaktana bagi wapam khangali Israel ki lanmi sing September thad Lebanon da kilometer taruk ki area da sangsinduna ground invasion sataki Israel ki army na fongdokibada Hezbollah ki operative sing adu border ki area adu da amukhana hanjinana ba hore adubu makhoi sing adu nakshilakta bagi damakta nongmai kapagi thawong sing sathari haidi masi oiduna sunakalani gi marakta yanakhiba 6-pair du kaigani haibigi khudam amadi oidi haidi Israel amadi Hamas ki marakta 6-pair ki yanaba purakhiba duda Israel amadi Lebanon ki border da thokliba conflict adu lushinbigi matana yanaba purakhi nakal ani na sathakhiba khuthoknabigi thawdo duda masing yamlaba miyoi kya gi thawai mangkhrabani haidi US ki President Joe Biden ki administration loigadaba numit kharani da ngairaba matam asida Israel amadi Lebanon da base tawba Hezbollah ki marakta 6-pair ki yanaba purakpa si US ki oina su asoba mai pakpa amani haina singthanaki Israel amadi Hezbollah ki marakta 6-pair agreement adu purakraba matung tarakpada hauji amuk Gaza da Israel na Hamas ka sathariba lan asi loishinabigi matangda diplomatic ki khongthang paikhatpagi mathau tare hairi Israel ki maikei di Gaza da ladiba Hamas militants ngasi maru pangna takthokuna muthatriba phawbadi makhoina sathariba lan asi lepa leiroi phungdokhrabani English singaniga kungo humdoi ki October 3 ta Gaza Strip pu rule tawriba Hamas militants na Israel da red chatharaga miyoi lisinga maga sani khatkiba madi sani ga yankhaina phaduna pukhraba matungda Israel na Gaza da offensive asi satharakibani haidi masida Palestine gi oina miyoi lising ni fuga mari ki matakta sikri haidi Israel na Lebanon da leiriba makoi gi military na awang thangba Israel lanjena khiwa Israel gi miyoi lising humfu bu makoi gi mayum da tekta kaidana hanjinana bo hona gani haibi ki thajaba wafam piki haidena su pawsida makhata na su report tawri aduga tentakna mayam da sumna thamjaramgi aduga haujiko inadi mayam pawsi matang se lusinjarage masum mayam puna anoba update ngamina sena channel sigi makedigi myangi mafamda makhata na thamjari mayam puna anoba update ngamina se